matamni sila matai manawdo moigi yumgi anaba ama yawi haina chatkirami aduna imungi thawai khudingmak Lucy na loina tawrami nungdagi cha ansang so mana loina hotnakhre me masunga sidi Lucy mathanta thabak tawbudo warani haina masu changlaklaga henjang semba yawbirami me mana henjang du semna hairei Lucy nangbu nasadu khara pharabro phare kaisu tawdre ado imabu nangonda wahamata haigene Lucy me mana haige haibaduda chingnabaga loinana ahoi ima hayo adai karisu nateda ima nangbu sunungshi ado loyagi luhongba su kuiraktre aduna aina ibemada hainingbadi nang magi luhongba su kuidrabanina magi manakta changduna leibase kaya aphabo oigadawo mandi haibadi ima ikhoidi kesu kaidedo hayeng wai migi minok changlakani nangna yumda lainingba leibada ima nangbu kaisu thingloi aina ngasi si haidana imabu waronganu ko imana harise noi anigi yai phanaba haibani imana haidu chummi me masu yanjang semba loiduna se semba loire hoi ima tawro ima mapalda wari imta sanarokige hoi ima me mathokre Lucy hauzik hairamliba wado ningsinglaga mathanta nungaitana sonje aina tawri basibu lalaba zala ma hauzik phawba wakhal taraktre aduga aina hauzik phawba migi mayumsida leiduna leiribase chumlibra aidi mana gyan tarakpa mikuptubo wana ngairibani adubu madi nongmagi sum pharakadra hairaga hena dong wakhal taraktre ai warasuwana magi luhongba phawdi yengkhige hairaga amo yanjang du yengi asomdana thoba numidangi asuk thenglaba matamsida asong manmar narak mongsong amada boragumba ama langthoklami mana tawribado kananasu khanglamde kanasu ude aduga mi ukhrabra haina cheptha yengduna magi gari do aroibi thaduna thawkirami asumna numit aduma khamba ngamdana hawkirami mathangi numitni chingkhaiga DCP ga punna loya hoida la ami makhoi ani wari du sana loya hoida changlei aidi sir loya nga mana aikhoi sir prem gi macha oirami sidi suktha bu thajarudabani kanana bu thajadoino mana madugi wa nongmata su haide nongmata bu magi machindagi aisi CM gi machani si sukpan bu pandine DCP chingkhai gi wa du da no phet tawduna masini achauba awangba wakhan khanmangamba mi hairise mana wakhan biktuna tungi punchigi khanthadana magweba wari pumba tamthoklamlabadi mahakse khwaidagi wakhan yawdaba misakni haina lawrumgadabani adubu madi adugi ona tainaba pumnamaktugi ona tainabada awangba wakhan khanduna mi khudingmakpu mahakna amattu oina ui asita sunatana mangonda napal haibado yawde masidani mana tawba thabak hiramda mai paibagi achauba maram me masuma panda phamduna phone da wari sanarami nupa ani du masa nana lakpaduda me mana phone du thamlaga nupa ani gi manakta changaktuna kana hangbibano chingkhaina yumsibu loya gi yum natro mani o aikhoi loya bu na balaksabani aikhoi sir sina DCP ni o aidi khangzau dredana sangbiro asunna imungda jangi me mana loya bu korami loya tabro nangbo nang unaba mi la iye loya su thorai chingkhai do loya ubada haraungna loya chingkhai amadi DCP dam munna yengduna amukta thengni khidriba misak amagum yengduna kanano som ani sibo chingkhai loya gi waduda DCP da yenglaktuna kaino mana haisibu sir DCP na loya aikhoi nang unaba la ibani aibo aidi kaige ani dong hak tumin na leini me mana
Ibungo kaino nang haidubo mi laisi nang wari tanagina lakpani. Lucy nang butabro yengoi chado ahum tang semao. Hoi ima me mana amo makhoi ahum don silaktuna. Adudi na khoi wari sao ko ima se loya gi luhonggadaba nupidugine mamaga punna kuthi yingba saduge tawbani. Saga thagane wari sanaramo. Chingkhei ngakna kaino ima aikhoi loya bu luhongdoroba haisibo. Hongdori mathang thada tare. Aduda makhoi ni kuthi se ngasi amukta yengthouse hainaba adugini. Nupi di kaidagino. Oh, Education Minister Tolen gi masa nupi Helena gani. Oh, yam phaini ima adude. Hoi ima satluki gi ko. Hoi me mathokre loyana amu hairi. Ai di som ani bu kanano kaino haibase ningsing mangamdre. DGP na ningsing drabasu yare. Ai khoina di ningsingi. Chingkheina amu mi masa di luhongdorobani na sakkasi hero amu kena malamme ko. Tanja adu da Lucy cha puthori. Lucy na cha pibagi thorakpada chingkhei di Lucy da mamit kuptaba makai yengduna leirami. Chingkhei na adum namunna yenglakpado Lucy iyai haina dana cha du pi. Loya chingkhei gi meeting da Lucy da amu yenglei. Aduga Lucy wa kem haramdana thone imungda changkhirami. DGP na Hauzikki nupi macha adubu kanano. Akhoi ichansing ni yumsida leiba thaba ingkhang sum tawbagi. Oh, masaksu phazin hi. Tanja adu da chingkhaina. Loya, ai ngaure, ai pungaw ngaure. Mai moong hazadabi moong mato. Joyzaina ribi samlangna magi ning thizabagi leiting hapli. Magi haifam tokfong khangdraba mato. Ai ma ubada pungaw ngaw ba haibadu oire. Loya chingkhayi wa adu da noktuna haire. Nangi hainabiyo hairo. Asingmane loya, nang namta yana ba hainabiyo. Ai nang na to haibadu tawzage. Mabum ta yana ba hainabiyo ba. DGP na yare ko chingkhai loyan amu sir cha se inkibana han batare thakchinbiyo. Hoi chingkhai di Lucy gi wakhanda ngawduna lei loyana sir hoi aigi luhong balak taba yaroi ko laktradi kaino nei nangi bu lakta yari bro. Ahum du punna no mi nei tanja du da DGP gi emergency call la ami. Aduga makhoi ani chattaba yadri haina thoki. Chingkhaina loya da amta haibiyu haina chalamdai mi kuptasu ingit tawrami. Chingkhaina tawramliba singdo ningsinglaga machendo haipet chingthoktuna no i loya. Kaino hauziki nupaduna asi nupisuda haibiyu haisibo. Manubu yarakadrane. Amu hairuraga sauraktanane ai oina khupak chadana ko. Hoida haipet haudu yengba haiduni. Asumna loya Lucy manakta lai. Nupi du thabak ingkhang loisilami. Loya changlakpada Lucy na. Kaigino sida amu changbira isibo. Mi ni oraga lana khankhini. Aduna yare kei mi kanamta leitringi na changbira kanu. Aigi se yare thokpikro. Aina haise. Yare aina haise somdani. Loya magi wa ngangbagi matam pidabaduda sauraktuna Lucy gi makhut ado tap chingduna makhut anido paisilaga. Nang aina haigadoriba wasi nang khangraba ha. Khanghaudana khudangda ta paiduna nahan khege iman mandana hairakpani Lucy kina loya da yenglaga lei. Makhutta amuk thadoraklaga aina sida change isa changningdana changpa nati. Aduga ngami haina kanasu leidi haina achikpu matamda aina nangonda kemta tawgadaba nupadasu ainati. Aina change isa wa ma haigena lakpani. Hauziki imanaba amaduna nangbu haibiyo na hairakpa. Adugi haigena changpani. Magi wadu tabada masado machinda thoraba brazana makokta tarakpagum khambangamdana masa pumba tangkhai khaibagum khanki. Lucy loya yengba tamak yengnaduna wari di keishu hairamde. Loya Lucy da sauni yenglamlaga changki. Lucy amuk mathanda propok chaklami. Mamit anido ira jena. Kaino mahana hauze hairami tupo. Adobo ithokpa yabrane. Hey sor mabu yam thuna phanbiyu ba. Ai ware. Ai khangmangambagi sakti du laisilaktre. Natraga aibo yumse thadoga chatkhasirani. Asumna wakhan mapang khallingi tanjaduda nupi ma changaklaga. Lucy. Aima nine hozitala iro. Hoi nangbu sa kasara bro.
ꯆꯥꯔꯦ ꯅꯦꯅꯦꯗꯤ ꯑꯩꯈꯣꯏꯁꯨ ꯇꯣꯛꯄꯒ ꯂꯥꯛꯏꯅꯤ ꯉꯁꯤꯗꯤ ꯑꯅꯥꯕꯗꯣ ꯈꯔ ꯐꯒꯠꯂꯦꯅ ꯌꯨꯝꯁꯤꯗꯅꯦ ꯃꯤꯁꯨ ꯂꯩꯖꯗꯕꯅꯤꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯏꯆꯦꯕꯨ ꯀꯔꯥꯏ ꯆꯠꯈꯤꯒꯦ ꯏꯃꯥꯗꯣ ꯃꯣꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒ ꯀꯨꯊꯤ ꯌꯦꯡꯅꯤꯅ ꯆꯠꯈꯤꯕꯅꯤ ꯑꯣ ꯂꯣꯌꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯏꯅꯦ ꯃꯥꯏ ꯀꯥꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏꯅꯦ ꯁꯣꯝꯗꯅ ꯂꯣꯌꯥ ꯁꯥꯎꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯈꯪꯅꯦꯕ ꯍꯌꯦꯡꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛ ꯁꯨꯛꯆꯪ ꯆꯪꯕꯤꯔꯣꯏ ꯌꯦꯡꯉꯨ ꯃꯥꯒꯤ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯔꯒ ꯃꯥꯅ ꯑꯩꯕꯨ ꯃꯥꯏ ꯃꯅꯥꯛꯇ ꯁꯨꯔꯨꯁꯨ ꯅꯩꯁꯤꯜꯂ ꯂꯩꯅꯤꯡꯕꯒꯨꯝ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯀꯩꯝ ꯇꯧꯔꯣꯏꯗꯕꯤꯗ ꯉꯁꯤꯅꯦ ꯁꯥꯎꯅꯤꯡꯗꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯣꯅ ꯇꯧꯅꯤ ꯌꯦꯡꯉꯨꯀꯣ ꯅꯨꯄꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯁꯦ ꯌꯥꯗꯦꯕ ꯑꯩ ꯍꯦꯛꯇ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯦꯕ ꯁꯤꯂꯥꯅ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯍꯥꯏꯔꯤꯗꯨꯕꯣ ꯏꯅꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤꯌꯦ ꯑꯗꯣꯅꯦ ꯑꯩ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯕꯤꯔꯣ ꯑꯩ ꯑꯁꯤꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯁꯦ ꯃꯥꯒꯤ ꯈꯜꯂꯒ ꯍꯦꯂꯦꯅꯥꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯥꯒ ꯑꯃꯨꯛ ꯂꯨꯍꯣꯡꯁꯤꯔꯅ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯗꯧꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯇꯟꯗꯅ ꯑꯗꯨꯝ ꯃꯌꯨꯝ ꯍꯟꯖꯈ꯭ꯔꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯃꯤꯒꯤ ꯃꯆꯥꯁꯤ ꯍꯦꯛꯇ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯍꯥꯏꯔꯒ ꯁꯤꯂꯥ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯊꯧꯕ ꯉꯝꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯍꯪꯕ ꯂꯥꯛꯏ ꯌꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯆꯨ ꯃꯃꯦꯟꯒꯁꯦ ꯂꯣꯏꯁꯤꯜꯂꯝꯈ꯭ꯔꯦꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯈꯛ ꯉꯥꯏꯔꯦ ꯑꯗꯨꯒꯤꯅꯤ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣꯗꯤ ꯌꯥꯗꯦ ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤ ꯂꯧꯗꯣꯏ ꯁꯔꯨꯛ ꯑꯩ ꯆꯨꯛ ꯁꯥꯔ ꯂꯩꯖꯔꯒꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯈꯤꯕ ꯏꯉꯣꯆꯥꯗꯣ ꯑꯩꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯣ ꯃꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯣꯌꯥꯗ ꯄꯥꯎ ꯄꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯕ ꯀꯨꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯄꯥꯎ ꯄꯤꯒꯗꯕ ꯃꯤꯗꯨꯁꯨ ꯍꯩꯅꯝ ꯂꯩꯅꯝꯅ ꯊꯜꯂꯕ ꯃꯐꯝꯗ ꯊꯥꯕꯤꯈ꯭ꯔꯦꯗꯅ ꯑꯃꯗꯨꯅ ꯑꯁꯣꯝꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯦ ꯑꯗꯣ ꯍꯥꯟꯅ ꯂꯣꯌꯥꯅ ꯍꯦꯂꯦꯅꯥꯁꯤ ꯄꯥꯝꯗꯕ ꯃꯥꯜꯂꯤꯅꯤ ꯃꯥꯒꯤ ꯃꯤꯡ ꯄꯟꯕ ꯐꯥꯎ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯒ ꯍꯦꯂꯦꯅꯥꯅꯗꯤ ꯂꯣꯌꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯑꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯁꯔ ꯍꯣꯏ ꯇꯧꯔꯒ ꯅꯨꯄꯤ ꯑꯃꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯍꯣꯏꯅꯦ ꯇꯥꯟꯖꯥꯗꯨꯗ ꯇꯣꯃꯥꯜꯅ ꯆꯥ ꯄꯨꯊꯣꯔꯛꯏ ꯁꯦ ꯊꯧꯕ ꯆꯥ ꯊꯛꯁꯤ ꯍꯣꯏ ꯇꯥ ꯇꯣꯃꯥꯜ ꯉꯝꯕꯅ ꯑꯃꯨꯛ ꯇꯥ ꯇꯣꯃꯥꯜ ꯑꯩꯒꯤ ꯀꯥꯁꯤꯗ ꯀꯅꯥꯝ ꯆꯪꯍꯜꯂꯛꯀꯅꯨꯀꯣ ꯍꯣꯏ ꯍꯥꯏꯔꯒ ꯇꯣꯃꯥꯜꯁꯨ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯉꯁꯤꯗꯤ ꯉꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯁꯣꯝꯗꯅ ꯁꯅꯥꯔꯩ ꯆꯤꯡꯂꯦꯟ ꯊꯣꯏꯕꯤ ꯂꯩꯁꯅꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ ꯑꯉꯛꯄꯅꯤ ꯉꯝꯕꯒꯤ ꯂꯨꯍꯣꯡꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯆꯨ ꯃꯃꯦꯟ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯗꯦꯀꯣꯔꯦꯁꯟꯁꯨ ꯌꯥꯝꯅ ꯐꯖꯅ ꯇꯧꯏ ꯉꯝꯕꯒꯤ ꯌꯨꯝꯗꯨ ꯍꯦꯛ ꯆꯪꯂꯛꯄꯗ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯂꯥꯛꯄꯁꯤꯡꯗꯨꯅ ꯌꯦꯡꯈꯠꯄꯗ ꯉꯛꯂꯤ ꯅꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯂꯩꯁꯅꯥꯒꯤ ꯐꯤꯖꯣꯜꯗꯨꯁꯨ ꯇꯔꯥꯏ ꯇꯔꯥꯏꯕ ꯐꯤꯖꯣꯜ ꯅꯠꯇꯦ ꯑꯅꯧꯕ ꯄꯣꯠꯂꯣꯏꯒꯤ ꯃꯊꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯤꯅꯥꯔ ꯍꯥꯞꯄ ꯄꯣꯠꯂꯣꯏꯅꯤ ꯃꯣꯏꯒꯤ ꯁꯤꯜꯂꯝꯂꯤꯕ ꯑꯆꯥ ꯑꯊꯣꯛꯁꯨ ꯄꯪꯅꯣꯞ ꯅꯣꯞꯇꯦ ꯃꯤꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤꯗꯒꯤ ꯑꯉꯛꯄ ꯐꯪꯅ ꯈꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯤꯁꯤꯡꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯀꯅꯥꯒꯤ ꯍꯤꯌꯥꯡꯊꯥꯡꯒꯤ ꯕꯣꯔ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗꯨꯗꯒꯤ ꯍꯦꯜꯂꯤ ꯀꯅꯥꯒꯤ ꯑꯆꯧ ꯑꯁꯥꯡ ꯃꯤꯅꯤꯁꯇꯔ MLA ꯊꯤꯀꯥꯗꯥꯔ ꯀꯌꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛꯁꯤꯒꯤ CM ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯁꯤꯡꯗꯨꯅ ꯁꯣꯟꯅꯍꯧꯔꯤꯕꯅꯤ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯡꯅ ꯇꯧꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯑꯣꯏꯔꯕꯅꯤꯅ ꯀꯅꯥꯒꯤ ꯑꯆꯥ ꯑꯊꯛ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯅ ꯇꯧꯏ ꯃꯌꯨꯝꯁꯤꯅ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯅ ꯁꯥꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏ ꯄꯥꯔꯤꯒꯤ ꯃꯆꯟꯅꯨꯄꯤ ꯂꯩꯁꯅꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯔꯦꯗꯀꯣ ꯁꯣꯝꯗꯅ ꯂꯣꯌꯥꯒꯤ ꯏꯃꯨꯡ ꯄꯨꯂꯞ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯁꯤ ꯂꯣꯌꯥꯒ ꯂꯨꯁꯤꯒ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯂꯣꯌꯥꯗꯨ ꯆꯥꯛꯀ ꯂꯥꯝꯃꯛꯄꯒ ꯃꯀꯣꯛ ꯑꯗꯣ ꯃꯥꯒꯤ ꯉꯥꯎꯕꯤꯗꯨ ꯇꯧꯔꯛꯇꯨꯅ ꯉꯝꯗ ꯂꯣꯌꯥ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯂꯨꯁꯤꯅ ꯏꯃꯨꯡꯗ ꯆꯥꯛ ꯂꯣꯏꯗꯨꯅ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯣꯌꯥ ꯇꯞꯅ ꯂꯨꯁꯤ ꯂꯩꯔꯝꯕꯗꯨꯗ ꯃꯊꯟꯗ ꯁꯣꯟꯖꯩ ꯃꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯀꯣꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯎꯕꯅꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯃꯉꯣꯟꯗꯗꯤ ꯍꯥꯏꯅꯤꯡꯈꯤꯗ꯭ꯔꯦꯗ ꯐꯔꯦ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯂꯨꯁꯤꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯨꯁꯤꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯃꯛꯏ
ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯣꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯋꯥꯁꯦ ꯍꯥꯏꯔꯛꯑꯅꯤꯁꯦ ꯈꯪꯉꯕꯅꯤ ꯁꯨꯝ ꯍꯪꯕꯅꯦ ꯂꯣꯏꯔꯗꯤ ꯑꯩꯒꯤ ꯊꯤꯔꯣ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯥꯔꯣ ꯁꯣꯝꯗꯅ ꯂꯣꯌꯥ ꯃꯀꯣꯛꯇꯨ ꯉꯥꯎꯃꯟꯈꯤꯕꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯈꯤ ꯂꯨꯁꯤ ꯂꯣꯌꯥꯅ ꯇꯨꯊꯈꯤꯕꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯣꯌꯥꯕꯨ ꯅꯣꯝꯗꯨꯅ ꯗꯥ ꯁꯦ ꯇꯥꯕ꯭ꯔꯣ ꯂꯣꯌꯥ ꯀꯩꯝꯇ ꯉꯥꯡꯂꯛꯈꯤꯔꯝꯗꯦ ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯇꯕꯗꯨꯗ ꯂꯨꯁꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯂꯣꯌꯥꯕꯨ ꯉꯝꯗ ꯃꯥꯒꯤ ꯀꯥ ꯌꯧꯅꯕ ꯃꯈꯨꯠ ꯑꯗꯨ ꯁꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯂꯨꯁꯤ ꯄꯥꯈꯠꯅ ꯃꯦꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯂꯨꯁꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯔꯝꯕꯗꯨꯗ ꯈꯪꯕꯣꯏ ꯉꯛꯄꯣꯏ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯨꯁꯤ ꯐꯣꯟꯗꯨ ꯃꯅꯥꯗ ꯊꯝꯅ ꯅꯨꯄꯥꯗꯨꯗ ꯀꯤꯅ ꯌꯦꯡꯉꯤ ꯂꯨꯍꯣꯡꯕ ꯃꯐꯝꯗ ꯂꯩꯕꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯇꯦ ꯃꯦꯃ ꯑꯗꯨꯅ ꯅꯨꯄꯥꯗꯨꯅ ꯂꯨꯁꯤꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ ꯂꯨꯁꯤ ꯂꯣꯌꯥꯗ ꯌꯦꯡꯅ ꯇꯥꯃꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯂꯣꯌꯥ ꯂꯨꯁꯤꯅ ꯂꯥꯎꯔꯤꯕꯗꯨ ꯀꯔꯤꯝꯇ ꯇꯥꯗꯕꯒꯨꯝ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯂꯨꯁꯤ ꯅꯨꯄꯥꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯒ ꯆꯦꯟꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯗꯦ ꯃꯄꯥꯜꯗꯁꯨ ꯃꯥꯒꯤ ꯃꯤꯁꯤꯡ ꯈꯔ ꯂꯩꯔꯝꯕꯅ ꯂꯨꯁꯤ ꯃꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯨꯅ ꯌꯨꯝꯗꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯃꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯈꯠꯈꯤ ꯒꯥꯔꯤꯗꯨ ꯂꯣꯌꯥ ꯍꯣꯏꯗꯒꯤ ꯈꯔ ꯊꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯟꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯐꯝꯗꯒꯤ ꯂꯣꯌꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯂꯨꯁꯤ ꯆꯤꯡꯂꯦꯟꯅ ꯒꯥꯔꯤ ꯊꯧꯕꯗꯨ ꯎꯔꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯈꯠꯂꯤ ꯃꯆꯤꯟꯗꯨꯗ ꯃꯈꯣꯏꯅ ꯃꯦꯟꯁꯤꯟꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯅ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯆꯤꯡꯂꯦꯟꯁꯨ ꯅꯨꯄꯤ ꯃꯥꯅ ꯃꯈꯨꯠ ꯈꯠꯄꯗꯨ ꯎꯔꯗꯨꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯈꯥꯝꯗꯨꯅ ꯆꯤꯡꯂꯦꯟ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯨꯏ ꯅꯣꯏꯅ ꯀꯩꯒꯤꯅꯣ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯔꯤꯗꯤ ꯍꯥ ꯁꯥꯐꯨꯗꯨ ꯀꯟꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯄꯨꯏꯁꯨ ꯀꯨꯝꯗꯔꯛꯂꯒ ꯆꯤꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯏ ꯂꯨꯁꯤ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤ ꯑꯃꯅ ꯂꯨꯁꯤꯒꯤ ꯈꯨꯠꯇꯨ ꯅꯥꯛ ꯌꯦꯠ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯄꯨꯏꯗꯨ ꯆꯤꯡꯂꯦꯟꯅ ꯏ ꯅꯥꯏ ꯇꯥꯕ ꯃꯈꯩ ꯐꯨꯕꯗꯨꯗ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯂꯨꯁꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯤꯡꯂꯦꯟ ꯇꯝꯅ ꯆꯦꯟꯊꯣꯔꯛꯂꯒ ꯆꯤꯡꯂꯦꯟꯗ ꯈꯨꯠ ꯊꯥꯔꯝꯃꯤ ꯆꯤꯡꯂꯦꯟꯗꯨ ꯃꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯎꯗꯨꯅ ꯃꯈꯣꯏꯅ ꯈꯨꯠ ꯊꯥꯔꯝꯃꯤ ꯆꯤꯡꯂꯦꯟ ꯃꯆꯤꯟꯗꯨ ꯏ ꯈꯔ ꯇꯥꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯟꯁꯨ ꯁꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯈꯨꯠ ꯊꯥꯔꯛꯂꯝꯃꯤ ꯂꯨꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯑꯅꯤꯗꯨꯁꯨ ꯆꯤꯡꯂꯦꯟꯅ ꯐꯨꯕꯗ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ ꯂꯩꯍꯧꯏ ꯑꯗꯨꯒ ꯆꯤꯡꯂꯦꯟꯅ ꯂꯨꯁꯤꯗ ꯍꯥꯏꯔꯛꯏ ꯂꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯆꯠꯈꯤ ꯁꯣꯝꯗꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯇꯞꯅ ꯑꯌꯣꯏꯃ ꯍꯥꯏꯅ ꯁꯦꯛꯂꯧ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯧꯕꯨ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯄꯨꯏꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯧꯒꯠꯄꯤꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯄꯨꯏꯅ ꯍꯦꯟꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯧꯒꯠꯄꯤꯔꯕꯁꯨ ꯐꯖꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯄꯨꯏꯁꯤꯗꯤ ꯐꯖꯅ ꯐꯨꯗꯠꯄꯤꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯆꯩꯅꯥꯈꯣꯡꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯑꯄꯨꯏꯅ ꯍꯥꯏꯔꯛꯏ ꯀꯔꯤꯔꯅꯦ ꯃꯗꯨꯒꯤ ꯃꯤꯇꯩ ꯅꯨꯄꯥꯗꯨꯁꯨ ꯃꯈꯨꯠꯇꯨ ꯌꯥꯝ ꯀꯜꯂꯤꯅꯦ ꯑꯩꯅ ꯑꯃ ꯊꯥꯔꯤꯉꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯐꯗꯠ ꯊꯥꯔꯛꯄꯅ ꯍꯥꯟꯕꯅꯤꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯎꯌꯧ ꯈꯨꯜꯗ ꯑꯩꯒꯨꯝꯅ ꯐꯥꯎꯕ ꯑꯩꯒꯨꯝꯅ ꯃꯤ ꯐꯨꯅꯕꯗꯤ ꯑꯍꯩꯕ ꯑꯅꯤꯁꯨꯗꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯩꯇꯩ ꯅꯨꯄꯥꯗꯨꯗꯤ ꯑꯩꯅ ꯉꯝꯗ꯭ꯔꯤꯁꯤꯅꯤꯅꯦ ꯑꯩꯅ ꯉꯛꯏꯗꯤ ꯑꯩ ꯃꯥꯏꯁꯤꯁꯨ ꯋꯥꯒ ꯉꯥꯡꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯥꯕꯅ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯑꯄꯨꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ ꯃꯃꯥꯏ ꯃꯃꯤꯠꯀꯁꯤ ꯒ꯭ꯔꯤꯟ ꯂꯣꯏꯅ ꯀꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯄꯨꯏꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯤ ꯁꯣꯝꯗꯅ ꯆꯤꯡꯂꯦꯟ ꯍꯣꯏꯁꯨ ꯂꯣꯌꯥꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯂꯨꯁꯤꯒ ꯆꯤꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯂꯛꯏ ꯂꯣꯌꯥꯗꯤ ꯃꯥꯗꯣ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯇꯅ ꯑꯩꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯍꯜꯂꯝꯕꯅꯤ ꯑꯗꯨꯒ ꯃꯤꯐꯠꯇ ꯑꯄꯨꯏꯗꯨꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯤꯕꯅꯤ ꯆꯤꯡꯂꯦꯟ ꯂꯣꯌꯥ ꯃꯀꯣꯛ ꯉꯥꯎꯕ ꯑꯃꯨꯛ ꯇꯧꯔꯛꯏ ꯍꯥꯏꯕꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯣꯌꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯎꯕꯗ ꯆꯤꯡꯂꯦꯟ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯣꯌꯥꯕꯨ ꯌꯦꯡꯂꯝꯃꯤ ꯁꯤꯗꯤ ꯈꯔ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗ ꯌꯥꯔꯣꯏ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯑꯅꯤ ꯑꯩꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯐꯝꯗꯒꯤꯅꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯆꯠꯂꯝꯃꯣꯅ ꯍꯥꯏꯔꯛꯄꯗꯩ ꯂꯥꯛꯏꯅꯤ ꯑꯗꯣ ꯑꯩ ꯂꯣꯌꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯒꯦ ꯅꯪ ꯏꯃꯥ ꯍꯣꯏꯒ ꯂꯥꯛꯑꯒꯦ ꯍꯥꯏꯔꯣ ꯍꯣꯏ
ꯑꯁꯨꯝꯅ ꯂꯨꯁꯤꯒ ꯆꯤꯡꯂꯦꯟꯒꯅ ꯂꯣꯌꯥꯕꯨ ꯁꯧꯗꯨꯅ ꯒꯥꯔꯤ ꯇꯥꯅ ꯄꯨꯔꯛꯏ꯫ ꯆꯤꯡꯂꯦꯟꯁꯨ ꯆꯠꯈꯤ꯫ ꯂꯨꯁꯤ ꯂꯣꯌꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯃꯤ ꯃꯣꯍꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯦ ꯃꯣꯏꯁꯨ ꯆꯤꯡꯂꯦꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯥꯛꯏ꯫ ꯂꯨꯁꯤ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ "ꯏꯃꯥ, ꯏꯃꯥ!" ꯃꯦꯝꯃ ꯂꯨꯁꯤꯅ ꯏꯄꯥ ꯄꯥꯈꯠꯄ ꯃꯑꯣꯡꯗꯨꯗ "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯂꯣꯌꯥꯗꯤ?" "ꯏꯃꯥ, ꯇꯥꯃꯣꯗꯣ ꯃꯥꯒꯤ ꯃꯀꯣꯛ ꯉꯥꯎꯕꯗꯣ ꯍꯧꯔꯛꯇꯅ ꯇꯨꯊꯔꯛꯄꯗꯒꯤ ꯗꯥ ꯆꯤꯡꯂꯦꯟ ꯂꯥꯛꯄꯗꯒꯤ ꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯤꯅ ꯍꯧꯖꯤꯛꯇ ꯄꯨꯈꯤꯗ ꯉꯥꯏꯔꯤꯌꯦ." "ꯀꯔꯤ ꯍꯥꯏꯕ?" ꯃꯦꯝꯃ ꯃꯆꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ "ꯃꯣꯏ ꯄꯥꯕꯨꯡ, ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ꯫ ꯁꯤꯂꯥꯒ ꯅꯪꯒ ꯂꯨꯁꯤꯒꯅꯦ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯣ, ꯕꯣꯌꯥꯏ ꯑꯩꯈꯣꯏ ꯍꯨꯝ ꯆꯠꯂꯒꯦ." ꯁꯤꯂꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯨꯁꯤꯒ ꯂꯩꯍꯧꯔꯤ꯫ ꯃꯦꯝꯃ ꯍꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯃꯥꯒꯤ ꯂꯣꯌꯥ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯁꯦ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ? ꯁꯦ ꯍꯧꯒꯠꯂꯣ." ꯃꯦꯝꯃꯒꯤ ꯃꯇꯧꯗꯨꯗ ꯗꯣꯛꯇꯔꯅ "ꯃꯦꯗꯥꯝ, ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ. ꯃꯥꯒꯤꯁꯦ ꯍꯤꯗꯥꯛꯁꯦ ꯃꯉꯣꯟꯗ ꯈꯔ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄ ꯑꯗꯨꯒꯤꯅꯤ. ꯑꯗꯨꯒ ꯃꯥꯁꯦ ꯍꯟꯗꯛ ꯆꯥꯕ ꯊꯛꯄ ꯀꯌꯥ ꯆꯥꯡ ꯅꯥꯏꯗꯕ ꯇꯧꯔꯝꯒꯅꯤ. ꯑꯗꯨꯅꯁꯨ ꯃꯉꯣꯟda ꯀꯣꯛ ꯉꯥꯎꯕꯁꯦ ꯀꯥ ꯍꯦꯟꯅ ꯇꯧꯕꯅ ꯃꯁꯥꯁꯦ ꯁꯣꯟꯊꯈꯤꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯑꯗꯣ ꯑꯩ ꯍꯟꯗꯛ ꯍꯤꯗꯥꯛꯁꯦ ꯑꯅꯧꯕ ꯑꯃ ꯏꯖꯔꯒꯦ." ꯆꯦꯗꯨꯗ ꯍꯤꯗꯥꯛꯁꯤꯡꯗꯨ ꯏꯔꯝꯃꯤ꯫ ꯆꯦꯗꯣ ꯆꯤꯡꯂꯦꯟꯗ ꯑꯃꯨꯛ ꯄꯤꯔꯛꯏ꯫ "ꯃꯥꯒꯤ ꯃꯁꯥꯁꯦ ꯈꯔ ꯁꯣꯟꯊꯈꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯗ꯭ꯔꯤꯞꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯇꯥꯔꯦ. ꯃꯥꯒꯤꯁꯦ ꯍꯥꯡꯆꯤꯠꯀꯨꯝꯕꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ." ꯄ꯭ꯔꯦꯝꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ." "ꯊꯦꯡꯛ ꯌꯨ. ꯑꯗꯨꯗꯤ ꯁꯔ, ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯑꯦ. ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ." "ꯍꯣꯏ ꯍꯣꯏ ꯗꯣꯛꯇꯔ." ꯍꯥꯏꯔꯒ ꯗꯣꯛꯇꯔꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯃꯅ ꯑꯃꯨꯛ "ꯆꯤꯡꯂꯦꯟ, ꯅꯪꯁꯨ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ. ꯆꯠꯂꯣ ꯆꯠꯂꯣ, ꯄꯥꯕꯨꯡꯒ ꯄꯨꯟꯅꯅꯦ ꯀꯩꯅꯣꯝꯃ ꯆꯥꯔꯨꯔꯣ." "ꯏꯃꯥꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯦ. ꯅꯣꯏ ꯆꯥꯔꯨꯔꯣ. ꯑꯩ ꯂꯣꯌꯥꯁꯦ ꯁꯪꯉꯝꯃꯒꯦ." ꯄ꯭ꯔꯦꯝꯅ "ꯆꯤꯡꯂꯦꯟ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤ꯫ ꯃꯦꯝꯃꯗꯤ ꯃꯆꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤꯔꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ. ꯑꯩꯅ ꯃꯃꯥꯒꯤ ꯃꯄꯣꯛꯇ ꯀꯔꯤ ꯏꯔꯥꯜ ꯂꯩꯗꯅ ꯏꯆꯥꯗ ꯑꯁꯨꯛ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤꯕꯨ ꯄꯤꯕꯤꯔꯤꯕꯅꯣ." ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥꯅ ꯊꯜꯂꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯨꯁꯤ, ꯁꯤꯂꯥ ꯍꯣꯁꯄꯤꯇꯥꯜꯗ ꯆꯥꯛ ꯄꯨꯅꯕ ꯀꯟꯅ ꯁꯤꯜꯂꯥꯡꯉꯤ꯫ ꯁꯣꯝꯗꯅ ꯂꯣꯌꯥ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯋꯥ ꯉꯥꯡꯅ ꯁꯥꯟꯅꯕ ꯌꯥꯔꯦ꯫ ꯂꯣꯌꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕꯗꯣ ꯍꯦꯂꯦꯅꯥꯁꯨ ꯇꯥꯔꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯆꯤꯡꯂꯦꯟꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯂꯥꯛꯑꯝꯃꯤ꯫ ꯁꯤꯂꯥꯒ ꯂꯨꯁꯤꯒꯁꯨ ꯕꯣꯌꯥꯏꯅ ꯂꯧꯔꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯨꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯌꯥꯕꯨ ꯎꯕ ꯐꯪꯖꯔꯅꯤ ꯈꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯦꯅꯥ ꯂꯣꯌꯥꯏ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯨꯗ ꯂꯨꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ꯫ ꯂꯣꯌꯥꯁꯨ ꯂꯨꯁꯤ ꯂꯥꯛꯄꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯎꯔꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈꯤ꯫ ꯂꯨꯁꯤ ꯂꯥꯛꯄꯗ ꯍꯦꯂꯦꯅꯥꯒꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯍꯩꯅꯗꯕ ꯃꯑꯣꯡ ꯎꯠꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯗ ꯃꯦꯝꯃꯅ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯂꯣꯌꯥꯁꯦ ꯆꯥꯛ ꯂꯥꯝꯃꯦꯅ ꯇꯧꯔꯝꯃꯤꯅꯤ." ꯂꯨꯁꯤ ꯑꯃꯨꯛ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯇꯤꯐꯤꯟꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯦꯝꯃꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯈꯣꯏ ꯍꯦꯂꯦꯅꯥ ꯍꯣꯏꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯌꯦꯟꯒ ꯊꯣꯡꯗꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯌꯥꯅ ꯊꯥꯎ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯗ꯭ꯔꯤꯕ꯫ ꯑꯗꯣ ꯅꯣꯏꯕꯨ ꯌꯦꯟꯖꯥꯡꯕꯨ ꯀꯩ ꯊꯣꯡꯉꯛꯏꯅꯣ?" ꯁꯤꯂꯥꯅ "ꯑꯩꯅꯗꯤ ꯉꯥꯗꯣ ꯇꯥꯎꯔꯒ ꯊꯣꯡꯁꯤ ꯍꯥꯏꯕꯅꯤ. ꯂꯨꯁꯤꯅ ꯂꯣꯌꯥ ꯅꯥꯕꯅꯤꯅ ꯆꯥꯅꯤꯡꯉꯝꯃꯣꯏꯅꯅꯦ ꯉꯥꯗꯣ ꯇꯥꯎꯔꯒ ꯀꯣꯕꯤꯒ ꯑꯂꯨꯒ ꯍꯋꯥꯏ ꯊ꯭ꯔꯥꯛꯀ ꯀꯥꯡꯁꯣꯏ ꯑꯃꯒ ꯇꯧꯔꯤ. ꯑꯗꯨꯒ ꯍꯋꯥꯏ ꯃꯄꯨꯝꯗꯣ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯦ." ꯃꯊꯦꯜꯁꯤꯡꯗꯨ ꯂꯣꯌꯥꯅ ꯄꯥꯝꯕ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯗꯨꯅ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯨꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯨꯁꯤꯁꯨ ꯂꯣꯌꯥꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯤꯆꯥꯅꯔꯝꯃꯤ꯫ ꯃꯦꯝꯃ ꯇꯤꯐꯤꯟꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯥꯛꯇꯣ ꯂꯣꯌꯥꯗ ꯏꯜꯂꯤ꯫ ꯂꯨꯁꯤꯗꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯂꯣꯌꯥ꯫ ꯂꯨꯁꯤꯁꯨ ꯃꯥꯅ ꯊꯣꯡꯖꯕ ꯌꯦꯟꯁꯥꯡꯗꯣ ꯆꯥꯕ ꯎꯔꯒ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯦꯂꯦꯅꯥꯗꯤ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯌꯦꯟꯁꯥꯡꯗꯣ ꯂꯣꯌꯥꯅ ꯌꯥꯇꯣꯟ ꯑꯃꯐꯥꯎ ꯇꯪꯗꯕꯗꯨꯗ꯫ ꯄ꯭ꯔꯦꯝꯅ "ꯑꯊꯨꯕ ꯑꯃꯒꯤ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯅꯃꯥ, ꯅꯪꯅ ꯅꯆꯥꯒꯤ ꯐꯅꯕ ꯈꯔ ꯁꯤꯜꯂꯝꯃꯣ." ꯃꯦꯝꯃ ꯈꯔ ꯁꯥꯎꯅꯤꯡꯅ "ꯍꯣꯏ ꯍꯣꯏ, ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯊꯕꯛꯇꯨꯗꯤ ꯊꯥꯗꯣꯛꯄ ꯌꯥꯄꯣꯠ ꯅꯠꯇꯦ. ꯌꯥꯅꯤ ꯌꯥꯅꯤ, ꯆꯠꯄꯤꯔꯨꯔꯣ.
ꯅꯅꯥꯏꯗꯤꯅ ꯆꯥꯁꯦ ꯁꯪꯖꯍꯧꯈꯤꯒꯦ ꯃꯦꯝꯃ ꯅꯪꯒꯤ ꯀꯣꯆꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯂꯕ꯭ꯔꯥ ꯑꯩꯒꯤꯁꯤ ꯌꯥꯗꯕꯒꯤꯅꯤꯅꯦ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯕ ꯅꯠꯇꯦꯅꯦ ꯃꯆꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯉꯝꯗꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯊꯕꯛꯅ ꯂꯨꯕꯒꯤ ꯇꯥꯏꯞꯇ ꯃꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯈ꯭ꯔꯦꯗ ꯐꯣꯟ ꯂꯥꯛꯁꯤꯜꯂꯤ ꯄ꯭ꯔꯦꯝꯒꯤ ꯍꯩ ꯅꯣꯏꯅ ꯊꯣꯛꯄ ꯁꯤꯜꯂꯝꯃꯨ ꯁꯣꯝꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯄ꯭ꯔꯦꯝ ꯊꯣꯛꯈꯤ ꯃꯦꯝꯃꯅ ꯄ꯭ꯔꯦꯝ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯍꯧꯔꯒ ꯅꯣꯡꯃꯇ ꯁꯤꯒ ꯃꯥꯏꯒ ꯇꯥꯟꯅꯕ ꯍꯥꯏꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯍꯦꯛ ꯇꯧꯕꯒ ꯃꯤꯇꯤꯡ ꯂꯣꯌꯥꯅ ꯏꯃꯥ ꯌꯥꯔꯦꯕ ꯄꯥꯕꯨꯡꯒꯤ ꯊꯕꯛꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯍꯣ ꯈꯪꯉꯤ ꯏꯃꯥꯁꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥꯁꯨ ꯍꯦꯛꯇ ꯌꯥꯎꯕ ꯐꯪꯗꯦ ꯃꯥꯗꯤ ꯁꯤꯗꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕ ꯑꯩꯗꯤꯅꯦ CM ꯑꯣꯏꯕꯤꯔꯅꯨ ꯍꯥꯏꯕꯅꯤ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯏꯆꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯂꯣꯌꯥꯁꯨ ꯍꯌꯦꯡ ꯍꯟꯒꯗꯕꯅꯤ나 ꯍꯦꯂꯦꯅꯥꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯅ ꯊꯝꯃꯝꯃꯒꯦ ꯍꯦꯂꯦꯅꯥꯗꯤ ꯍꯔꯥꯎꯖꯔꯝꯃꯤ ꯂꯨꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯃꯣꯏꯅ ꯌꯥꯅꯤꯡꯂꯝꯗꯦ ꯃꯊꯃꯣꯏꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ ꯂꯣꯌꯥꯁꯨ ꯍꯦꯂꯦꯅꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧ ꯍꯥꯏꯕꯗꯨꯗ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ ꯃꯦꯝꯃꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤꯁꯦ ꯏꯕꯨꯡꯉꯣ ꯈꯔ ꯐꯔꯕꯅꯤꯅ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅꯤ ꯂꯥꯛꯑꯝꯗꯧꯕ ꯕꯣꯠ ꯃꯌꯥꯒꯤ ꯑꯣꯏꯕꯒ ꯑꯩꯁꯦ ꯑꯋꯣꯏꯕ ꯇꯜꯂꯕꯅꯤ ꯃꯣꯏꯒꯤ ꯕꯣꯠ ꯍꯥꯏꯕꯁꯦ ꯂꯣꯏꯈ꯭ꯔꯗꯤ ꯋꯥꯏ ꯑꯃ ꯁꯪꯒꯗꯕ ꯍꯩꯃ ꯁꯤꯂꯥ ꯕꯣꯌꯥꯏ ꯆꯠꯂꯁꯤ ꯂꯨꯁꯤꯁꯦ ꯊꯅꯝꯃꯒꯦ ꯂꯨꯁꯤ ꯊꯅꯝꯂꯒꯦ ꯍꯥꯏꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯔꯝꯃꯤ ꯂꯣꯌꯥꯁꯨ ꯃꯥꯏꯊꯣꯡꯗꯨꯃꯀ ꯂꯥꯝꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯦꯂꯦꯅꯥꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯅꯤ ꯈꯜꯂꯨꯕꯅ ꯅꯨꯡꯉꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯨꯁꯤ ꯂꯩꯍꯧꯔꯣ ꯍꯥꯏꯕꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯗ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯁꯤꯂꯥꯅ ꯏꯅꯝꯃ ꯑꯩꯗꯤ ꯍꯦꯂꯦꯅꯥꯅ ꯁꯤꯗ ꯂꯩꯍꯧꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯝꯖꯗꯦꯕꯣ ꯍꯥꯏꯕꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤꯅ ꯑꯩꯅꯗꯤ ꯃꯥꯅ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯖꯅꯤꯡꯗꯦ ꯏꯅꯝꯃ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯍꯟ ꯑꯩꯈꯣꯏꯅ ꯌꯥꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯠꯂꯗꯕꯅꯤ ꯃꯦꯝꯃ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦꯂꯦꯅꯥ ꯍꯣꯔꯦꯟꯒꯤ ꯆꯥꯛꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯃꯥ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯒꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯐꯔꯦ ꯏꯃꯥ ꯁꯦꯜ ꯈꯔ ꯄꯤꯔꯝꯒꯦ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯤꯌꯦ ꯌꯥꯗꯦ ꯄꯥꯏꯁꯤꯜꯂꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯦꯂꯦꯅꯥꯗ ꯁꯦꯜꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯗꯤ ꯊꯣꯛꯑꯒꯦꯀꯣ ꯁꯤꯂꯥꯅ ꯂꯨꯁꯤ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯁꯨꯒꯠꯅꯩ ꯍꯦꯂꯦꯅꯥꯅ ꯇꯥꯃꯣ ꯀꯩ ꯊꯛꯅꯤꯡꯒꯦ ꯅꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯕ ꯃꯥꯜꯂꯦ ꯍꯩ ꯃꯍꯤ ꯑꯃ ꯁꯦꯝꯃꯛꯀꯦ ꯂꯣꯌꯥ ꯍꯩꯅꯗ ꯌꯥꯔꯅꯤꯗ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯕꯒꯤ ꯄꯨꯛꯀ ꯏꯊꯟ ꯊꯟꯒꯠꯂꯦ ꯁꯤꯗꯒꯤꯗꯤ ꯅꯍꯥꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯅꯨꯃꯤꯠ 10 ꯐꯥꯖꯤꯜꯂꯛꯇ꯭ꯔꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯜꯂꯛꯄꯗ ꯂꯣꯌꯥ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ ꯂꯨꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯒ ꯄꯜꯂꯛꯄꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ ꯑꯁꯣꯝꯗꯅ ꯅꯍꯥꯟ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯍꯥꯠꯂꯝꯕ ꯏꯉꯣꯆꯥꯒꯤ ꯂꯪꯂꯥ ꯂꯪꯁꯤꯟ ꯈꯪꯅꯕ ꯆꯤꯡꯈꯩꯅ ꯊꯤꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯀꯨꯞꯄ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯕ ꯉꯝꯂꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯕ ꯃꯇꯝꯗ ꯂꯣꯌꯥꯒ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯂꯣꯌꯥꯅ ꯋꯥꯈꯜ ꯃꯥꯡꯈꯤꯗꯨꯅ ꯂꯩꯕꯅ ꯃꯥꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯇꯨꯅ ꯍꯦꯂꯦꯅꯥ ꯂꯨꯁꯤꯁꯨ ꯂꯣꯌꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯦꯂꯦꯅꯥꯅ ꯂꯨꯁꯤ ꯅꯪ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯗꯣ ꯂꯧꯔꯨꯆꯣꯕ ꯂꯨꯁꯤ ꯍꯦꯂꯦꯅꯥꯒꯤ ꯎꯁꯤꯠꯇꯕ ꯃꯤꯕꯨ ꯀꯩꯁꯨ ꯑꯣꯏꯗꯕ ꯃꯤꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯂꯤꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯩꯗꯣ ꯁꯤꯗ ꯊꯕꯛ ꯇꯧꯔꯤ ꯅꯪꯗꯤ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯑꯣꯏ ꯂꯧꯔꯛꯑꯣ ꯑꯩꯗꯣ ꯇꯥꯃꯣ ꯁꯦꯟꯅꯔꯝꯒꯦ ꯇꯧꯕꯅꯤ ꯂꯨꯁꯤ ꯂꯣꯌꯥꯗ ꯌꯦꯡꯉꯛꯂꯒ ꯃꯆꯤꯟꯗ ꯇꯨꯃꯤꯟ ꯁꯣꯜꯂꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯉꯥꯡꯉꯒ ꯃꯥꯒ ꯕꯦꯠ ꯃꯊꯛꯁꯤꯗ ꯅꯣꯛꯑꯗꯅ ꯍꯔꯥꯎ ꯇꯥ ꯂꯩꯅꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯥꯅꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄꯅ ꯐꯥꯔ ꯄꯨꯈꯤꯗꯧꯗꯧꯅ ꯑꯗꯨꯒ ꯂꯣꯌꯥꯅ ꯂꯨꯁꯤꯗ ꯌꯦꯡꯅ ꯍꯦꯂꯦꯅꯥ ꯑꯩ ꯇꯣꯝꯇ ꯂꯩꯔꯝꯒꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦ ꯃꯥꯁꯨ ꯃꯇꯣꯝ ꯆꯠꯄꯗ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯏꯅꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯣ ꯂꯣꯌꯥꯅ ꯍꯥꯏꯕꯗꯨꯗ ꯆꯠꯅꯤꯡꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯗꯨꯅ ꯂꯨꯁꯤꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯃꯊꯟꯗ ꯈꯟꯖꯩ
ꯃꯣꯏ ꯑꯅꯤꯁꯦ ꯄꯨꯂꯞ ꯂꯧꯔꯗꯤ ꯑꯩꯗꯤ ꯋꯥꯗꯧꯔꯤꯗ ꯁꯣꯝꯗꯅ ꯉꯝꯕ ꯑꯇꯣꯞꯄ ꯑꯅꯤꯗꯨꯒ ꯀꯩꯅꯥ ꯀꯠꯅꯕ ꯇꯧꯔꯝꯃꯤ ꯅꯨꯄꯤꯗꯨ ꯀꯩꯁꯨ ꯏꯀꯥꯏꯅꯔꯝꯗꯦ ꯅꯨꯄꯤ ꯊꯤꯖꯔꯕꯁꯨ ꯉꯝꯕꯗꯕꯨ ꯂꯩꯖꯔꯗꯤ ꯍꯥꯏꯅ ꯈꯟꯅꯩ ꯂꯩꯁꯅꯥꯁꯨ ꯄꯥꯝꯗ ꯑꯗꯨꯝ ꯌꯥꯏ ꯁꯣꯝꯗꯅ ꯄꯥꯔꯤ ꯃꯆꯟꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯩꯈꯣꯏ ꯂꯩꯁꯅꯥ ꯑꯁꯤꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯒꯗ꯭ꯔꯥ ꯃꯥꯅꯕꯨ ꯃꯅꯤꯡ ꯊꯨꯡꯂꯕꯗꯤ ꯍꯥꯏꯅ ꯑꯩꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ ꯌꯨꯝꯗꯨꯗ ꯃꯧ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯟ ꯇꯤꯟꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕ ꯂꯤꯡꯖꯦꯜꯅ ꯇꯥꯃꯣ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯏꯆꯦꯗꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯨꯗ ꯂꯩꯔꯤꯗꯨꯕꯣ ꯂꯩ ꯃꯥ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯦ ꯅꯪ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯐꯤꯔꯣꯜꯒ ꯌꯣꯝꯗꯅ ꯊꯣꯛꯂꯛꯏꯁꯤꯅ ꯇꯥꯃꯣ ꯑꯩꯈꯣꯏꯅꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯅꯅꯦ ꯀꯩꯗꯧꯔꯕ ꯑꯩꯈꯣꯏꯅꯦꯗꯣ ꯌꯥꯝꯀꯟꯅ ꯅꯥꯔꯤ ꯍꯥꯏ ꯑꯩꯕꯨ ꯌꯥꯝ ꯎꯅꯅꯤꯡꯉꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯆꯠꯀꯦ ꯇꯧꯕ ꯑꯣ ꯆꯠꯀꯗꯕꯅꯤ ꯁꯦꯜꯗꯤ ꯀꯌꯥꯝ ꯌꯥꯎꯔꯕ ꯍꯥꯏꯗꯨꯅ ꯄꯥꯔꯤꯒꯤ ꯄꯔꯁꯇꯨ ꯂꯧꯊꯣꯛꯂꯒ 10,000 ꯄꯤꯔꯛꯏ ꯌꯥꯔꯅꯤꯌꯦ ꯇꯥꯃꯣ ꯌꯥꯗꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯁꯦꯜꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯒꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯅꯨꯄꯤꯅ ꯅꯇꯣꯝ ꯆꯠꯄ ꯐꯠꯇꯦ ꯍꯣꯏ ꯇꯥꯃꯣ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯂꯤꯡꯖꯦꯜꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯍꯦꯂꯦꯅꯥ ꯂꯨꯁꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯑꯦꯟꯁꯥꯡꯁꯨ ꯍꯣꯇꯦꯜꯗꯒꯤ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯂꯨꯁꯤꯅ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯆꯥꯏ ꯍꯦꯂꯦꯅꯥꯗꯤ ꯂꯣꯌꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯂꯣꯌꯥꯒꯤ ꯃꯈꯨꯠꯅ ꯆꯥꯍꯟꯗ ꯁ꯭ꯄꯨꯟꯅ ꯏꯟꯕꯤꯔꯝꯃꯤ ꯂꯣꯌꯥꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯂꯨꯁꯤ ꯆꯥꯅ ꯃꯊꯃꯣꯏ ꯆꯥꯛꯇꯨꯅ ꯇꯨꯃꯤꯟ ꯌꯦꯡꯉꯤ ꯂꯣꯌꯥꯁꯨ ꯂꯨꯁꯤꯅ ꯌꯦꯡꯂꯤꯕꯗꯣ ꯎꯏ ꯆꯥꯛꯇꯣ ꯈꯪꯍꯧꯗꯅ ꯍꯥꯒꯠꯂꯛꯇꯨꯅ ꯏꯁꯤꯡ ꯊꯛꯂꯝꯃꯤ ꯂꯨꯁꯤꯅ ꯏꯁꯤꯡ ꯍꯥꯒꯠꯂꯛꯄ ꯂꯣꯌꯥ ꯍꯦꯂꯦꯅꯥꯗꯣ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯇꯝ ꯆꯥꯋꯣ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯆꯥꯒꯦ ꯍꯥꯏꯔꯛꯑꯣꯏ ꯂꯨꯁꯤ ꯋꯥ ꯉꯥꯡꯗꯦ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥꯒꯤ ꯀꯣꯜ ꯂꯥꯛꯏ ꯍꯜꯂꯣ ꯂꯣꯌꯥ ꯇꯥꯕ꯭ꯔꯣ ꯑꯩ ꯆꯤꯡꯈꯩꯅꯤ ꯑꯣ ꯆꯤꯡꯈꯩ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ ꯂꯨꯁꯤꯁꯨ ꯂꯣꯌꯥꯅ ꯌꯦꯡꯂꯛꯄꯗꯣ ꯈꯪꯂꯗꯨꯅ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯈꯤ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯏꯉꯣꯆꯥꯗꯣ ꯈꯪꯕ꯭ꯔꯥ ꯂꯣꯌꯥ ꯉꯛꯅ ꯏꯉꯣꯆꯥ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯃꯥ ꯉꯍꯥꯟ ꯕꯣꯔꯥ ꯑꯃꯗ ꯍꯥꯞꯂꯒ ꯃꯣꯡꯁꯣꯝꯗ ꯂꯪꯊꯣꯛꯇꯨꯅ ꯍꯥꯠꯂꯝꯃꯦ ꯍꯥ ꯑꯗꯨꯒ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ ꯃꯤꯗꯨꯕꯨ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯍꯪꯉꯤꯕ ꯑꯩꯗꯤ ꯅꯪ ꯈꯪꯉꯝꯒꯗ꯭ꯔꯅ ꯍꯪꯉꯛꯏꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯑꯩꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯣꯛ ꯌꯥꯝ ꯂꯩꯔꯤꯕꯅꯤ ꯀꯩ ꯋꯥꯔꯤ ꯐꯔꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ ꯍꯥꯏꯔꯒ ꯆꯤꯡꯈꯩ ꯊꯝꯈꯤ ꯍꯦꯂꯦꯅꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯇꯥꯃꯣ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯏꯃꯥꯟꯅꯕꯅꯤ ꯑꯣ ꯇꯨꯝꯅꯕ ꯇꯧꯔꯁꯤꯔꯣ ꯂꯨꯁꯤꯗꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏꯅꯤꯗ ꯌꯦꯡꯂꯛꯏ ꯑꯅꯤꯗꯨꯁꯨ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯂꯨꯁꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯧꯗꯦꯝꯃꯛꯏ ꯃꯥꯒꯤ ꯇꯨꯝꯐꯝ ꯁꯦꯝꯅꯕ ꯃꯈꯥꯗ ꯐꯛ ꯊꯥꯏ ꯍꯦꯂꯦꯅꯥꯅ ꯅꯪꯗꯤ ꯃꯈꯥꯗ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯑꯇꯣꯞꯄ ꯕꯦꯠꯁꯨ ꯂꯩꯔꯦ ꯂꯨꯁꯤ ꯎꯁꯤꯠꯇꯅ ꯑꯍꯥꯡꯕ ꯕꯦꯠꯁꯤꯗ ꯅꯪ ꯇꯨꯝꯃꯣꯅ ꯈꯥꯛꯏꯕ ꯑꯩꯗꯤ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯒꯠꯂꯦꯅ ꯃꯈꯥ ꯊꯥꯔ ꯇꯨꯝꯖꯔꯒꯦ ꯍꯦꯂꯦꯅꯥ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯌꯦꯠꯂꯤꯗꯀꯣ ꯉꯁꯤ ꯑꯩꯒꯤ ꯃꯆꯤꯡ ꯍꯧꯔꯛꯇꯅꯅꯦ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥꯅ ꯅꯣꯏꯁꯨ ꯋꯥꯔꯝꯃꯅꯤ ꯑꯩꯒꯤ ꯍꯣꯠꯅꯕꯗ ꯍꯌꯦꯡ ꯆꯠꯀꯗꯕꯅꯤꯅ ꯄꯣꯊꯥꯔꯣ ꯍꯣꯏ ꯇꯥꯃꯣ ꯍꯥꯏꯔꯒ ꯍꯦꯂꯦꯅꯥ ꯕꯦꯠ ꯑꯃꯗꯨꯗ ꯆꯪꯉꯛꯏ ꯂꯨꯁꯤꯁꯨ ꯍꯤꯞꯊꯔꯒ ꯍꯦꯂꯦꯅꯥꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯂꯒ ꯅꯣꯛꯏ ꯀꯝꯗꯧꯏ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯈꯪꯂꯣꯏ ꯈꯜꯂꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯃꯦꯗꯅ ꯍꯥꯏꯔꯒ ꯂꯨꯁꯤꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯂꯨꯁꯤꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯂꯣꯌꯥꯒꯤ ꯕꯦꯠꯇꯨꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯂꯩꯔꯝꯗꯦ ꯀꯩꯅꯣ ꯑꯩꯕꯨ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯖꯥꯗꯨꯗ ꯍꯦꯂꯦꯅꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯂꯨꯁꯤꯅ ꯂꯣꯌꯥꯒꯤ ꯕꯦꯠꯇ ꯐꯝ ꯂꯩꯔꯝꯕꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯅꯪꯗꯤ ꯃꯤꯒꯤ ꯕꯦꯠꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯀꯩ ꯍꯨꯔꯥꯟꯒꯦꯅ ꯃꯤꯒꯤ ꯕꯦꯠꯁꯤꯗ ꯂꯩꯔꯤꯅꯣꯕ ꯑꯩꯅ ꯂꯩꯒꯦꯅ ꯂꯩꯕ꯭ꯔꯣ ꯁꯤꯕꯣ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯁꯤꯗ ꯂꯩꯔꯝꯕ ꯁꯤꯕꯨ ꯑꯩꯅꯔꯣ ꯅꯪꯅ ꯍꯥꯏꯁꯤꯗꯤ ꯂꯣꯌꯥꯅ ꯅꯪꯕꯨ ꯊꯥꯡꯉ ꯊꯝꯃꯝꯕꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯗꯨ ꯍꯥꯏꯈꯤꯗꯅ ꯅꯠꯇꯦ ꯅꯪꯅ ꯑꯩꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯕꯁꯤꯗ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯤꯕꯨ ꯅꯠꯇꯦꯅꯤ ꯅꯪꯒꯤꯁꯤꯕꯨ ꯆꯥꯛꯏꯔꯕ
เฮ้ไอ้เสนังก็ตัวไม่ให้เบียบมีหรอตันจัดเดลอยาสุมาไม่มามิตุตาเวลอามันไต่ทกนะจังเลยไกนุน้อยนี่อันนั้นกันว่างางนารีดูบ่เฮเลนานะตามว่าไอ้นี่ลุสิดันหังกิเบตแต่พัมกันโอสุมหายรัมบะโอ้ไอ้นี่มีกับทอรักปะดามาดีอิงก์มาเลยมาซาโดตาสิเลเรรัมบะดูดะนุ่งไอตัดนะไอ้กิเบตสุดไอ้พลัมมันนี่ลอยากิวาดูดะอันนี้ดูยิงนี่เฮเลนาดีนุ่งไอเตน้อยนี่สุดจัดโลดนะบรัสตาวทอรอเฮเลนาทอกเรลูซี่สุดทอกเกตเอาวิไงkoไอ้กิฟิโรเกเกสิงดูดีลอยชินมาลอยระบะลอยระบะนี่โอ้ยาเรลูซี่ทอกเรเฮเลนาลูซี่จังลักปะดูดะสุกัดแล้วก็มาไม่ออนทอกตุนะบรัสตาวคีลูซี่สุเกมตาไฮดูนะตาวิอาสมดันลิงเซลมันเอกีมาสางงมดับกีมันเอกียุมดะเลรมีปาริสยุมดูกันน้ำตะเลยตะวกะมากิทับกนจิลักปะกะมาดียุมดะฮัลลกีไฮนาลิงเซลกีมันเอพาระกะลาวบลาเกไฮรัมลกะจัดคีมันเอทำบาลสูอาหันโกอชิลักปะกะโซเลมาหนาวจิกนาเรสิสูอาหันลอยสิลักปะกีจ้าบทักปะยารักตะบกีส่วนคีบกีนี่มากินี่ไฮบดะมาจ้าสุเลยตะบนาHausikti lingzel na tana leiramde lingzel na champut phutli ine se thaksin se na tradina sa do sonjilla ani ini na sondu na leibase aying bangam deba thamba su kadai de ki ningsing ino khangde mamit tagi mapi tap ta na lingzel da nungshine yingla tuna cha se marai bak kaya da thikrabano na ji du ma leizaram ladine ngasi aina wari base waram moidabani lingzel su khangawdana machi bu na hongna na ningsinglakpada masu mapukni nungshiduna mamittagi milu pirang ihaurai atat akham leitana chentharakliba pirang do maningtamna chintharo haibakum magi machegi maichak pu khangzai amuksu mamitta machegi saktam urai pumnamaktu haukhre amuk khandokladuna mamittagi chintharakliba pido makhuttuna sasatai thoi manida amu onsilaktuna ine mayamna aibu thadoktuna chatkhrabasu ine di aibu thadoklaga chatkhiba yaroi nasadu kannaba aina sema e champut se thakchimsi se kari mata saning thakningba poktre ine adumna chada thaktana leiradi karamna nasa phagatkani yamna chadrasu khasaktang yanaba tause asomdana loya loishinba loiduna mayumda laamni helena di mamaga punna adum hankhre mayumda loya na hek yobaga wari haina pothagi namagi kada chanki boyaina pochai singlu thangzilli mi mana lucia nang suwara mani chango nghaktang pothazaroro imanani silaga warinta sanakhige lucy so hoy ima haini imung chanki me masila mapalge chair da phamduna wari sanarami sila nahan gi ngambagi luongbatubu onthokna khumai haibadu oikhredana aikhoi loya gi su mapana tawninba khra leiba zani ado aidi kaya sumaina luxury da sel manghanbasi pamjade aigi haibabu lakliba miyam dugi asa thak watana basillaga loire adu dina tabada kanadaba lambi lamzaudane aidi sel pairabani haidana sel kokthonga matingkhei decoration tawribani haidana tawrani do sel su angang na te changliba pharene senjau baiba singidi no magi sujanom jariba macha masu thaiba mama mapa dugi macha singdubu sigumba on pot ki lamjel sel mayam mat singdubu karamna kadai digi puthoklaga masagi lohong khongdok basibu ngamdori noba aduni mi ise hojikti lohong basi hana gumnatredo aina simuk tawba ngami haibado utnabagi competition tawbagum uredana hoine sila ise hojiki matam sidi selgi matam nido sel bu phangi hairabadi nupi angang hal khaktana nya migi thawai phawba kaisu leitana khanaraba matamni masida sunatana nupi oi bisingbo sel phangi na hairabadi nya masagi izat phawba kaisu leitana khanaraba matamni sumi hanagi mirol ganya hojiki mirol ga yamna thina khenareda aduni ise aikhoigi cha isu soidana bo hotna ba haibasida aikhoigi thodangni asomdana laisnangam ba wari sanarami tamo
ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯤꯗꯤ ꯈꯔ ꯐꯣꯇꯣꯁꯨ ꯇꯧꯕꯗ ꯐꯖꯒꯗꯕ ꯃꯐꯝ ꯆꯠꯁꯤꯀꯣ ꯆꯠꯂ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯅꯪꯅ ꯍꯥꯏꯕꯗ ꯀꯔꯤꯗ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯒꯦ ꯑꯗꯣ ꯍꯌꯦꯡ ꯁꯣꯄꯤꯡ ꯆꯠꯄꯗꯣ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯁꯤ ꯇꯥꯟꯖꯥꯗꯨꯗ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯏ ꯂꯩꯁꯅꯥ ꯃꯃꯤꯠꯇꯨ ꯌꯦꯡꯂꯛꯂꯒ ꯉꯝꯕꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯉꯝꯕꯅ ꯅꯣꯏꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯃꯂꯥꯅ ꯇꯥꯃꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛꯀꯧꯕꯗꯣ ꯀꯨꯏꯗ꯭ꯔꯦ ꯍꯌꯦꯡ ꯏꯆꯦꯒꯤ ꯆꯠꯄꯗ ꯑꯩꯈꯣꯏꯅꯤꯁꯨ ꯆꯠꯍꯧꯕꯅ ꯐꯒꯗ꯭ꯔꯅ ꯍꯥꯏꯔꯤꯕ ꯁꯤꯂꯣꯅ ꯑꯗꯨꯅꯦ ꯇꯥꯃꯣ ꯏꯆꯦ ꯌꯥꯏꯃꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯏꯆꯦꯒꯤ ꯑꯃꯨꯛ ꯆꯠ ꯏꯆꯦ ꯌꯥꯏꯃꯒꯤ ꯑꯃꯨꯛ ꯆꯠ ꯑꯩꯒꯤ ꯑꯃꯨꯛ ꯇꯧꯔ ꯂꯩꯔꯗꯤ ꯃꯇꯝꯁꯨ ꯁꯦꯜꯁꯨ ꯃꯥꯡ ꯇꯧꯔꯅꯤꯌꯦ ꯑꯗꯨꯅ ꯇꯥꯃꯣꯒꯤ ꯊꯕꯛ ꯆꯤꯜꯂꯤ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯏꯆꯦ ꯑꯍꯜꯅ ꯆꯠꯄꯗ ꯑꯩꯈꯣꯏꯅꯤꯁꯨ ꯌꯥꯎꯖꯔꯒꯦ ꯉꯝꯕ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯂꯩꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯁꯣꯐꯥꯗ ꯉꯥꯊꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯆꯠꯁꯤ ꯑꯗꯣ ꯅꯣꯏ ꯑꯍꯨꯝꯃꯛ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯍꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯈꯠꯅꯔꯣꯏꯌꯦ ꯂꯩꯁꯅꯥꯗꯤ ꯀꯩꯁꯨ ꯉꯥꯡꯗꯦ ꯉꯝꯕꯅ ꯂꯩꯁꯅꯥ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯟꯖꯥꯗꯨꯗ ꯉꯝꯕꯒꯤ ꯀꯣꯜ ꯂꯥꯛꯏ ꯅꯣꯏ ꯈꯠꯅꯕ ꯌꯥꯗꯦꯀꯣ ꯑꯩ ꯐꯣꯟꯁꯦ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯉꯝꯕ ꯊꯣꯛꯈꯤ ꯑꯅꯤꯗꯨ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯐꯝꯂꯛꯇꯨꯅ ꯉꯝꯕꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯃꯤꯅ ꯍꯥꯏꯕ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯤꯁꯨ ꯌꯥꯝ ꯀꯣꯏ ꯍꯥꯏꯕ ꯇꯥꯏ ꯃꯥꯅ ꯃꯃꯤꯠ ꯌꯥꯝꯕꯗꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯍꯨꯝ ꯊꯦꯡꯅꯔꯤꯁꯦ ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯃꯒ ꯄꯨꯁꯤꯜꯂꯛꯑꯗꯤ ꯈꯥꯡꯕ ꯉꯝꯃꯣꯏꯀꯣ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯑꯁꯦꯡꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯗꯦ ꯍꯥꯏꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯅꯤ ꯁꯤꯂꯣꯅ ꯑꯗꯨꯅ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯦ ꯌꯥꯏꯃꯒ ꯂꯩꯃꯤꯟꯅꯕ ꯄꯥꯂꯤ ꯇꯥꯕꯅꯤꯅ ꯏꯆꯦ ꯌꯥꯏꯃꯅ ꯇꯥꯃꯣꯁꯦ ꯀꯩ ꯇꯧꯏ ꯍꯥꯏꯕꯗꯣ ꯁꯦꯟꯅꯔ ꯌꯦꯡꯉꯨ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯄꯥꯂꯤꯅꯤꯅ ꯑꯩꯅ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯥꯎ ꯇꯝꯅꯔꯁꯦ ꯑꯍꯨꯝꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯩ ꯑꯁꯣꯝꯗꯅ ꯊꯧꯕ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯃꯤ ꯅꯨꯄꯤꯗꯨ ꯂꯩꯁꯥꯕꯤꯅꯤ ꯃꯁꯛ ꯑꯗꯨꯝ ꯐꯖꯩ ꯅꯨꯄꯤ ꯑꯃꯒꯤ ꯆꯨꯝ ꯐꯤꯔꯥꯜ ꯁꯥꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏ ꯅꯨꯄꯤꯗꯨ ꯈꯔ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯥꯜꯂꯤ ꯃꯥꯁꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯊꯥꯗꯣꯔꯛꯇꯨꯅ ꯁꯦꯜ ꯇꯥꯅꯕ ꯂꯝꯕꯤ ꯊꯤꯔꯛꯄꯗ ꯃꯈꯣꯏ ꯃꯅꯦꯁꯤꯡꯅ ꯊꯧꯕꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯨꯄꯤꯗꯨ ꯂꯥꯛꯈꯤꯕꯅꯤ ꯊꯧꯕꯗꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯗꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯗ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯐꯝꯁꯦ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯉꯤꯕ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯅꯊꯟ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯊꯤꯜꯂꯝꯃꯤꯅꯣ ꯅꯨꯄꯤꯗꯨ ꯏꯀꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯊꯧꯕꯗ ꯌꯦꯡꯕ ꯉꯝꯗ ꯅꯣꯟꯊꯔꯗꯨꯅ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯊꯤꯔꯒ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯑꯃꯅ ꯍꯥꯏꯔꯛꯄꯗꯩ ꯑꯩꯁꯨ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯊꯥꯗꯣꯛꯂꯒ ꯃꯐꯝꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯁꯦꯜꯒꯤ ꯐꯤꯕꯝꯅ ꯁꯨꯝ ꯂꯨꯁꯤꯜꯂꯛꯄꯅ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯔꯒꯦ ꯈꯟꯅ ꯂꯥꯛꯆꯔꯤꯕꯅꯤ ꯅꯨꯄꯤꯗꯨꯒꯤ ꯇꯅꯧ ꯇꯅꯧꯕ ꯍꯛꯆꯥꯡ ꯎꯕꯗ ꯂꯦꯡꯅ ꯊꯥꯗꯕ ꯊꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯝꯃꯤ ꯁꯦꯜꯁꯨ ꯀꯌꯥꯅꯣ ꯑꯩꯒꯤ ꯑꯔꯦꯞꯄ ꯁꯦꯜ ꯂꯩꯇꯦ ꯁꯣꯝꯅ ꯀꯌꯥꯅꯣ ꯄꯤꯕꯤꯗꯧꯔꯤꯕꯁꯦ ꯑꯩ ꯅꯉꯣꯟꯗ 50ꯃꯨꯛꯇꯤ ꯄꯤꯕ ꯉꯝꯅꯤ ꯑꯗꯨꯕꯨ ꯁꯦꯟꯐꯝꯗꯣ ꯅꯪꯅ ꯄꯤꯏ ꯍꯥꯏꯔꯁꯨ ꯍꯥꯞꯀꯦ ꯅꯨꯄꯤꯗꯨ ꯊꯧꯕꯗ ꯏꯀꯥꯏꯅ ꯌꯦꯡꯉꯛꯇꯨꯅ ꯁꯣꯝꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯖꯔꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯅꯧꯔꯤꯕꯤ ꯅꯪꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯕꯨ ꯊꯤꯔꯤꯕꯗꯤ ꯅꯨꯄꯤꯗꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯀꯤꯗꯅꯤ ꯅꯥꯕ ꯐꯦꯜ ꯑꯣꯏꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃꯁꯨ ꯂꯩ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯂꯛꯇꯕꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯩꯅ ꯁꯤꯟꯐꯝ ꯑꯣꯏꯅ ꯄꯥꯏꯔꯒ ꯀꯔꯝꯅ ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯅ ꯈꯪꯂꯦ ꯅꯨꯄꯤꯁꯤ ꯍꯧꯖꯤꯛꯇꯤ ꯁꯦꯟꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯇꯨꯡꯗ ꯊꯣꯔꯛꯀꯗꯕ ꯑꯐ ꯐꯠꯇ ꯐꯥꯎꯕ ꯃꯨꯟꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅ 50ꯁꯤ ꯄꯤꯔꯒꯦ ꯑꯗꯣ ꯅꯪꯗꯤ ꯐꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯄꯨꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯄꯥꯝꯗꯕ꯭ꯔꯥ ꯅꯪꯅ ꯌꯥꯔꯒꯗꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯄ ꯌꯥꯅꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯒ ꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯐꯔꯦ ꯈꯜꯂꯗꯨꯅ ꯑꯩ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯒꯦ
ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯅ ꯀꯥꯏꯗꯒꯤ? ꯀꯛꯆꯤꯡꯗꯒꯤꯅꯦ ꯑꯩ. ꯂꯥꯞꯄꯤꯅꯦ. ꯐꯔꯦ ꯅꯪꯅ ꯃꯐꯝꯁꯤ ꯈꯪꯉꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯑꯣ. ꯑꯩ ꯍꯌꯦꯡꯁꯦ ꯊꯕꯛ ꯆꯤꯟꯗ꯭ꯔꯗꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯒꯦ. ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃ ꯊꯥꯔꯛꯀꯦ. ꯍꯣꯏ ꯇꯥꯃꯣ. ꯊꯧꯕꯅ 50,000 ꯂꯧꯊꯣꯛꯑꯒ ꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯃꯤ. ꯅꯨꯄꯤꯗꯨꯁꯨ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯒ ꯍꯔꯥꯎꯅ "ꯇꯥꯃꯣ ꯑꯗꯨꯗꯤ ꯌꯧꯖꯈ꯭ꯔꯒꯦ" ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ. ꯕꯣꯏꯅꯥꯎꯅ ꯅꯨꯄꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯧꯕꯗ ꯍꯥꯏꯔꯛꯏ. "ꯀꯩꯅꯣ ꯊꯧꯕ, ꯑꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤꯀꯣ"꯫ "ꯀꯩꯅꯣ ꯑꯔꯣꯏꯕꯤꯕꯣ? ꯃꯁꯛꯁꯦ ꯑꯔꯣꯏꯕꯗ ꯐꯖꯩ ꯍꯥꯏꯕ"꯫ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯧꯕ, ꯑꯊꯧꯕꯅ ꯅꯨꯄꯤ ꯊꯤꯔꯛꯇꯅ ꯂꯩꯔꯛꯏꯁꯤꯁꯨ ꯐꯅ ꯀꯨꯏꯔꯛꯑꯦ. ꯍꯟꯗꯛꯇꯤ ꯇꯥꯟꯖꯥꯁꯨ ꯆꯥꯔꯦ. ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯊꯧꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯜꯂꯁꯤꯗꯅ"꯫ ꯊꯧꯕ ꯕꯣꯏꯅꯥꯎꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯒ "ꯕꯣꯏꯅꯥꯎ ꯅꯪ ꯆꯩꯅꯝ ꯌꯥꯝ ꯅꯝꯃꯤꯀꯣ ꯃꯤ ꯑꯉꯥꯡꯁꯤꯗ"꯫ "ꯑꯊꯧꯕ, ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯄꯥꯈꯪ ꯑꯔꯤꯕꯁꯤꯡꯁꯦ ꯃꯁꯥꯒꯤ ꯂꯦꯡꯒꯥ ꯊꯤꯅꯗ꯭ꯔꯕꯅꯤ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯕꯨ ꯑꯣꯏꯅ ꯊꯤꯅꯔꯕꯅꯤꯅꯦ. ꯅꯪꯅ ꯍꯥꯏꯁꯤ ꯂꯤꯔꯤꯁꯤꯔꯕ ꯑꯩ? ꯑꯩ ꯂꯤꯗ꯭ꯔꯤꯀꯣ, ꯄꯥꯈꯪ ꯄꯨꯡꯁꯦꯡ ꯑꯩꯉꯣꯟꯗꯕꯨ ꯑꯔꯤꯕ ꯀꯥꯏꯅ. ꯑꯁ ꯆꯤꯔꯥꯏꯗꯨ ꯌꯦꯡ ꯌꯥꯗ꯭ꯔꯕꯅꯤꯀꯣ"꯫ "ꯕꯣꯏꯅꯥꯎ ꯑꯩ ꯉꯁꯤ ꯀꯣꯛꯁꯦ ꯆꯤꯛꯀꯦ ꯇꯧꯏꯅꯦ. ꯆꯠꯂꯣ ꯅꯪ ꯃꯄꯥ ꯂꯩꯔꯁꯨ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ"꯫ "ꯍꯣꯏ ꯍꯣꯏ ꯄꯣꯊꯥꯕꯤꯌꯨ, ꯅꯅꯥꯏ ꯊꯣꯛꯆꯈ꯭ꯔꯒꯦ"꯫ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯣꯌꯥ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯀꯣꯐꯤ ꯊꯛꯂꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯀꯦꯅ ꯂꯥꯛꯏ. ꯂꯣꯌꯥꯅ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯂꯥꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ. ꯅꯨꯄꯤꯗꯨꯅ "ꯏꯕꯨꯡꯉꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯌꯨꯝꯁꯤ CM ꯄ꯭ꯔꯦꯝꯒꯤꯅꯤꯀꯣ"꯫ "ꯃꯥꯅꯦ, ꯀꯩ ꯍꯥꯏꯕꯤꯒꯗꯕ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯂꯩꯇꯤꯌꯦ"꯫ "ꯏꯃꯥꯗꯤ ꯂꯩꯕ꯭ꯔꯣ"? "ꯏꯃꯥꯗꯤ ꯂꯩ"꯫ "ꯏꯃꯥ, ꯏꯃꯥ"꯫ ꯃꯦꯃꯁꯨ ꯃꯆꯥꯅ ꯀꯧꯕꯗꯨꯗ ꯊꯣꯔꯛꯏ. "ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ"? "ꯃꯤ ꯂꯥꯛꯏꯌꯦ"꯫ "ꯀꯅꯥꯅꯣꯅꯦ"? "ꯍꯩꯃ, ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ"? "ꯏꯆꯦ, ꯑꯩꯒꯤꯁꯦ ꯏꯆꯥꯅꯨꯄꯥꯁꯦ ꯍꯟꯗꯛ ꯄꯨꯂꯤꯁꯀꯤ ꯀꯟꯁꯇꯦꯕꯜ ꯈꯔ ꯂꯧꯕꯗꯣ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯔꯕꯨ ꯎꯅꯖꯕ ꯂꯥꯛꯄꯅꯤ. ꯑꯗꯣ ꯁꯔꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯅ ꯁꯦꯜꯁꯦ ꯏꯆꯦꯗ ꯄꯤꯖꯔꯝꯒꯦ"꯫ "ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯕ꯭ꯔോ"? "ꯐꯥꯎꯅꯖꯔꯦ. ꯁꯔꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯥꯛ 3 ꯑꯦꯔꯦꯟꯖ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯨꯗꯅꯦ ꯑꯔꯩꯕ ꯂꯟ ꯊꯨꯝ ꯊꯝꯂꯒ ꯏꯆꯥꯁꯤꯕꯨ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯗꯨꯅ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯦꯃꯁꯨ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯂꯨꯝꯅ ꯍꯥꯏꯕꯗꯨꯗ ꯁꯦꯜꯗꯨ ꯄꯨꯔꯛꯄꯒ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯤ. "ꯁꯦꯜꯁꯤꯕꯨꯗꯤ ꯅꯣꯏ ꯁꯔꯗ ꯄꯤꯕꯅ ꯐꯕꯅꯤ"꯫ "ꯌꯥꯔꯅꯤ, ꯏꯆꯦꯅ ꯄꯥꯏꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯊꯕꯛꯇꯨꯗ ꯑꯣꯏꯍꯟꯕꯤꯌꯣ ꯁꯤꯇꯅꯤ ꯍꯥꯏꯖꯒꯗꯕ"꯫ "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯣꯏꯕꯨ ꯆꯥꯒ ꯑꯝꯇ ꯊꯛꯇ꯭ꯔꯦ, ꯆꯥ ꯂꯣꯜꯍꯟꯖꯔꯛꯀꯦ, ꯐꯝꯕꯤꯌꯨ"꯫ "ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ. ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯅꯕ ꯇꯧꯔꯒꯦ. ꯊꯕꯛꯇꯨꯗꯪ ꯁꯣꯏꯗꯅꯕ ꯁꯤꯟꯕꯤꯌꯨ"꯫ "ꯍꯣ ꯍꯣꯏ". ꯃꯃꯥ ꯃꯆꯥ ꯆꯠꯈ꯭ꯔꯦ. ꯂꯣꯌꯥꯅ "ꯏꯃꯥ, ꯃꯤꯒꯤ ꯊꯕꯛꯇꯨꯕꯨ ꯑꯣꯏꯒꯗ꯭ꯔꯣ? ꯃꯤꯒꯤ ꯁꯦꯟꯅ ꯂꯧꯁꯤꯜꯂꯒ ꯊꯕꯛꯇꯨꯅ ꯑꯣꯏꯗ꯭ꯔꯗꯤ ꯍꯜꯂꯛꯑꯣ ꯍꯥꯏꯖꯅꯤꯀꯣ. ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯃꯤꯒꯤ ꯄꯣꯠꯇꯣ ꯁꯣꯛꯄꯤꯔꯨꯅꯨꯀꯣ"꯫ "ꯀꯔꯤꯅꯣ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ? ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯁꯦꯜꯁꯤꯕꯨ ꯊꯦꯡꯗꯣꯔꯤꯕꯅꯣ? ꯅꯄꯥꯗ ꯑꯗꯨꯝ ꯄꯤꯈ꯭ꯔꯗꯕꯅꯤ"꯫ "ꯈꯪꯗꯦꯀꯣ, ꯑꯩꯒꯤ ꯋꯥꯗꯤ ꯀꯩꯝꯇ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯔꯤꯁꯤꯅꯤ". "ꯃꯁꯤꯒ ꯉꯥꯡꯅꯕ ꯉꯝꯄꯣꯠꯇꯦꯗ, ꯗꯨꯛꯀ ꯑꯝꯇ ꯀꯠꯅꯕ ꯇꯧꯔꯨꯈꯤꯒꯦ", ꯍꯥꯏꯔꯒ ꯃꯦꯃꯁꯨ ꯆꯪꯈꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯂꯣꯌꯥꯒꯤ ꯍꯦꯂꯦꯅꯥꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯁꯤꯗꯤ ꯂꯣꯌꯥꯅ ꯀꯣꯛꯌꯦꯠꯀ ꯐꯩꯖꯣꯝꯒ ꯁꯦꯠꯄꯗꯨ ꯎꯖꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯩꯁꯥꯛ ꯄꯤꯔꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯗꯨ ꯃꯊꯟꯇ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯆꯗꯨꯅ ꯈꯥꯡꯖꯩ꯫ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯨ ꯁꯤꯂꯥꯅꯗꯤ ꯈꯪꯉꯤ꯫ "ꯌꯦꯡꯉꯣꯏ ꯀꯔꯤꯒꯤ ꯀꯞꯂꯤ? ꯂꯣꯌꯥꯁꯤ ꯅꯪꯒꯤꯅꯤ, ꯅꯪꯒꯤ. ꯉꯁꯤ ꯃꯤꯌꯥꯝꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯂꯕꯁꯨ ꯅꯪꯗꯤ ꯂꯣꯌꯥꯒꯤꯅꯤ". ꯂꯣꯌꯥ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯕꯅꯤ. ꯃꯇꯝ ꯈꯔꯗꯤꯅꯦ ꯉꯥꯏꯕ ꯇꯥꯔꯦꯗꯅ꯫ "ꯍꯣꯏ ꯏꯅꯦ, ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ. ꯃꯥꯅ ꯊꯣꯛꯂꯝꯗꯥꯏꯒꯤ ꯙꯣꯜ ꯃꯈꯣꯟ ꯊꯤꯟꯕꯁꯦ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯌꯦ. ꯆꯤꯝꯕꯥꯜꯁꯤꯅ ꯃꯥꯕꯨ ꯈꯥꯝꯖꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯖꯗꯦ. ꯑꯗꯨꯕꯨ ꯃꯥꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯋꯥꯏꯊꯨꯡꯅꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯗꯦ ꯏꯅꯦ. ꯑꯩ ꯃꯐꯝꯁꯤꯗ ꯃꯥꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯦ". ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥ ꯊꯣꯛꯂꯛꯄꯒꯤ ꯗꯣꯟꯒꯤ ꯃꯈꯣꯜꯗꯨꯁꯨ ꯊꯤꯜꯂꯛꯂꯤ꯫
ꯁꯣꯝꯗ ꯑꯋꯥ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕꯤ ꯂꯨꯁꯤꯗꯤ ꯃꯈꯣꯜ ꯑꯗꯨꯅ ꯊꯃꯣꯏꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯒꯥꯏꯕꯤꯔꯤ꯫ ꯍꯟꯗꯛꯇꯤ ꯂꯨꯁꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯣꯌꯥꯅ ꯊꯣꯔꯛꯄꯗꯣ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯔꯒ, ꯏꯅꯦ ꯃꯥ ꯆꯠꯈ꯭ꯔꯦ. ꯃꯥ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯁꯦꯝꯈ꯭ꯔꯅꯤꯀꯣ. ꯂꯨꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗ ꯁꯤꯂꯥꯁꯨ ꯀꯞꯄꯗꯨꯅ, ꯂꯨꯁꯤ, ꯏꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦꯅꯦ. ꯏꯅꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯒ ꯃꯥꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯗꯤ ꯄꯣꯂꯣꯏꯒ ꯁꯦꯠꯇꯨꯅ ꯀꯩꯅꯥꯗꯣ ꯑꯩ ꯑꯣꯏꯔꯝꯒꯅꯤꯀꯣ. ꯏꯅꯦꯒꯤ ꯂꯨꯁꯤ, ꯅꯪꯕꯨ ꯈꯜꯂꯅꯨ ꯀꯩꯗꯧꯕꯒꯤ. ꯂꯨꯁꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ, ꯏꯅꯦ, ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯌꯦ ꯏꯅꯦ.